ꯍꯥꯏ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯣꯡꯗꯣꯏꯁꯦ ꯑꯣꯛꯁꯥ ꯊꯣꯡꯗꯣꯏꯅꯦ꯫ ꯑꯣꯛꯁꯥꯁꯦ ꯑꯍꯥꯟꯕꯗ ꯁꯦꯡꯅ ꯆꯥꯝꯊꯣꯛꯆꯔꯦ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯈꯥꯡ ꯑꯁꯥꯕꯗ ꯉꯧꯊꯣꯛꯑꯦ ꯁꯤ ꯑꯍꯥꯟꯕꯗꯀꯣ꯫ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯊꯣꯡꯅꯕꯒꯤꯗꯃꯛ ꯊꯥꯎ ꯍꯥꯞꯆꯔꯦ꯫ ꯇꯤꯜꯍꯧ ꯆꯅꯝ ꯍꯥꯞꯄꯅꯤ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯉꯧꯔꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ꯫ ꯈꯥꯃꯦꯟꯁꯤꯟꯕꯤꯁꯦ ꯉꯥꯏꯍꯥꯛ ꯑꯣꯜꯂꯦ ꯑꯗꯨꯒ ꯁꯥꯁꯤꯒ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯁꯥꯁꯦ ꯃꯁꯥ ꯀꯟꯁꯤꯟꯅꯕꯒꯤꯗꯃꯛꯀꯣ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯃꯤ ꯑꯃꯒ ꯑꯃꯒ ꯃꯊꯣꯡ ꯃꯥꯟꯅꯗꯦꯀꯣ꯫ ꯑꯗꯣ ꯑꯩꯒꯤ ꯈꯨꯊꯣꯡꯁꯤꯗꯁꯨ ꯃꯌꯥꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯊꯨꯝꯁꯦ ꯍꯥꯞꯆꯜꯂꯦ ꯊꯨꯝꯁꯦ ꯍꯥꯞꯆꯜꯂꯤꯁꯤꯒꯤ ꯃꯔꯝꯗꯤ ꯁꯥꯁꯦ ꯃꯅꯨꯡꯗ ꯆꯪꯅꯕꯒꯤꯗꯃꯛꯇꯅꯦꯕ꯫ ꯑꯗꯣ ꯉꯧꯃꯤꯟꯅꯔꯅꯤ꯫ ꯃꯩ ꯈꯤꯇꯪ ꯊꯥꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯥꯂꯨ ꯍꯥꯞꯆꯜꯂꯦ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯂꯩꯔꯗꯤ ꯍꯥꯞꯄꯤꯌꯣ ꯆꯥꯅꯤꯡꯉꯗꯤ ꯍꯥꯞꯄꯤꯌꯦ꯫ ꯁꯨꯝ ꯁꯤꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯧꯃꯤꯟꯅꯔꯅꯤ ꯄꯨꯟꯅ꯫ ꯉꯧꯃꯤꯟꯅꯔꯅꯤ ꯑꯗꯨꯒ ꯍꯪꯒꯥꯝ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯍꯪꯒꯥꯝ ꯃꯆꯩꯁꯦ ꯑꯍꯥꯟꯕꯗ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯁꯧꯍꯜꯂꯅꯤꯕ ꯁꯦ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯈꯤꯇꯪꯈꯛ ꯏꯁꯤꯡꯁꯦ ꯈꯤꯇꯪ ꯍꯥꯞꯄꯅꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯨꯟꯅ ꯁꯧꯍꯟꯃꯤꯟꯅꯔꯅꯤ꯫ ꯍꯥꯞꯆꯜꯂꯦ ꯃꯣꯏ ꯍꯥꯞꯀꯗꯕ ꯃꯆꯜ ꯄꯨꯝꯅꯃꯛ ꯁꯤꯗ ꯍꯥꯞꯄꯅꯦꯕꯀꯣ ꯑꯗꯨꯒ ꯐꯨꯠꯃꯤꯟꯅꯗꯣꯏꯅꯤ ꯉꯥꯏꯍꯥꯛ꯫ ꯁꯤꯗ ꯃꯣꯔꯣꯛ ꯑꯃꯨꯛ ꯄꯟꯊꯥꯅꯤꯅ ꯈꯔ ꯍꯥꯞꯆꯔꯦ꯫ ꯉꯥꯏꯔꯅꯤ꯫ ꯇꯣꯠꯊꯔꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯔꯣꯛ ꯃꯆꯨꯁꯦ ꯍꯤꯟꯖꯥꯡ ꯃꯆꯨꯁꯦ ꯐꯖꯅꯕꯒꯤꯗꯃꯛꯇ ꯃꯣꯔꯣꯛꯁꯤ ꯃꯆꯨ ꯄꯥꯎꯗꯔꯁꯦ ꯈꯔ ꯍꯥꯞꯆꯜꯂꯦ꯫ ꯍꯤꯟꯖꯥꯡ ꯃꯆꯨꯁꯦ ꯐꯖꯅꯕꯒꯤꯗꯃꯛꯇ ꯁꯤ ꯍꯥꯞꯇ꯭ꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ꯫ ꯑꯗꯨꯗꯤ ꯍꯥꯞꯆꯜꯂꯦ꯫ ꯁꯦ ꯉꯥꯏꯍꯥꯛ ꯇꯣꯠꯁꯜꯂꯦꯀꯣ ꯃꯍꯤꯁꯦ ꯁꯧꯒꯠꯂꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯀꯣ꯫ ꯄꯨꯔꯥ ꯏꯁꯤꯡ ꯍꯥꯞꯈ꯭ꯔꯦ ꯏꯁꯤꯡ ꯍꯥꯞꯄꯗ ꯚꯤꯗꯤꯑꯣ ꯅꯝꯖꯍꯧꯗ꯭ꯔꯦ꯫ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯒꯗꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯗꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯕꯤꯔꯝꯃꯣ꯫ ꯁꯦ ꯑꯔꯣꯏꯕꯗ ꯃꯤꯠ ꯃꯁꯂꯥ ꯍꯥꯞꯆꯜꯂꯦ꯫ ꯑꯗꯒꯤꯗꯤ ꯑꯋꯥ ꯐꯗꯤꯒꯣꯝ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯅꯝ ꯅꯨꯡꯁꯤꯅꯕꯀꯣ꯫ ꯁꯤꯁꯦ ꯃꯌꯥꯝ ꯊꯣꯡ ꯃꯥꯟꯅꯗꯕꯅꯤ ꯑꯃꯒ ꯑꯃꯒ ꯑꯩꯒꯤꯁꯤꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ꯫ ꯑꯔꯣꯏꯕꯗ ꯐꯗꯤꯒꯣꯝ ꯈꯔ ꯆꯥꯏꯁꯜꯂꯦ꯫ ꯍꯤꯟꯖꯥꯡ ꯂꯣꯏꯔꯦ꯫ ꯍꯟꯗꯛ ꯅ꯭ꯌꯨ ꯏꯌꯥꯔꯒꯤꯅꯤ ꯃꯌꯥꯝ꯫ ꯕꯥꯏ꯫